Paujede yumpam oipa maroi pa pau kharab de toujari marfumatoi suba state level Nupi landing sing thoram bang thokre kumja lising amaga sapan kuntraga bapanda thokiba Manipurna British ki makademi kha polling matamda saktang bagi thodok kamari leinana matam maduda ima sing lokhiba thodang abadi mathongna maring chel adu ngasi gi miron tamjadu na chokot pakhunai ama oinana bohot benasi aina Manipur gi Chief Minister N Berena aikhe wafam asi ngasi Nupi Lal complex da state ki thakta pangthokiba Nupi Lal numit ki thoram da phongdokibane Manipur da British ki makademi kha polling matamda thokiba saktang bagi thodok kamari leinana lamdam asigi siang mapal lamda puthokpa yaroi aina British ki mayuk topi singna kaukiba haukiba Nupi Lal thoram adu haukiba Nupi Lal thoram Manipur gi mafam kya da su tongan ba lup singna pangthokle ngasi Nupi Lal complex da pangthokiba thoram adu da Chief Minister N Biren Deputy Chief Minister Y Joy Kumar Rajya Sabha ki MP Laisem Basana Jauba Lok Sabha ki MP Dr R K Ranjan amade Cabinet Minister Singh MLA Singh Police amade Civil ki makok thongba sing yauna ima ibel kya na sarwa khe thoram adu ka mari leina Chief Minister nalu sing tuna Nupi Lal Memorial ki mitamda laisu katuna ikai kumna ba utke thoram adu ka mari leina Chief Minister na haiki bada COVID-19 ki laichat asina maram orga nubet ase mahausa gumna pak chawna pangthok pangamdra basu matam adu ima sing adu lorom bathodang adu aikoi punamak na nising phamthoke kaubrubo protected area uhelak pada thagat paphongdorakle senglaba kaubru laifam lenbok Manipur lenghak na thenglaba su thengna protected area oire haiduna lauthorak pada sagolbam yengphom leirak machinda leiba United Front Manipur gi convener Jabungbam Premchan gi serhol amana thagat paphongdorakle loinana New All India Congress Party ki president Haikam Phalguni Luwakna front asida Europe pada su taramna okre aire sanabagi pau amada Nepal na lebak adugi Nupi ki football team da Nupa ga mannana TOLOP piduna taruk suba lebak oikre Nepal Football Association na lebak adugi Nupi ki football team da Nupa ki team ga mannana TOLOP piduna balem gi oina khongthang ase paikhat pataruk suba lebak oikre Nepal lebak ki football ki khwaidi ki chawal lup aduna lebak adugi Nupi ki football team da makhoina hana phanglamba TOLOP tagi chada samaga yangkhai yangatuna makhoi ki TOLOP asi Nupa sanaro singa managa dori bane Malim gi oina haujik England Brazil Australia Norway amasung New Zealand da Nupa football sanaro singa Nupi ki football sanaro singa chap manaba TOLOP piduna lakhibane Nepal da taruk suba lebak koina khongthang asi lokhalakpane ningsing bajai Nepal gi Nupi ki football team asina haukiba sahida pangthokiba South Asian Games amasung South Asian Football Championship da runners up da aduna phajaba performance utpangamle haujik team asi malim gi oina marfudra mapan chuba position da leire Amaromda Nepal gi Nupa gi football team na sahi ama hena international match sanabada match matamai pak tana lagle team mase haujik FIFA gi football sanaba lebak singi makok mathang tabagi paringda sama humra mathoi chuba position da leire All Nepal Football Association gi wangang loi kiran raina phongdoki bada lakliba kumja lising ani kun mathoi gi January thadagi hauraga lebak odugi national women's football team da saruk yariba sanaroi kun gi TOLOP adu ana tha amada US dollar humpo phanglamba adu US dollar chama yankai humdoida hengat kadori bane Nupa gi football sanaro singchu ana US dollar chama kunipan phanglamba dagi chama yankai humdoi oiragane yamna Nungaiba Pao amada Manipur da January dagi COVID-19 gi vaccine kapnaba Thourang Touri Government of India gi Ministry of Health and Family Welfare gi advice matung inna COVID-19 gi vaccine Manipur lekak na January dagi kapnaba Thourang Touri aina Principal Secretary Health Buluk Mangna ngasi lampel da leiba Directorate of Health ki office da pangthokpa seul gi oiba pami singa unabagi thorom mabada phongdokre mangna makata na hai ahan bagi oina India gi COVID-19 gi vaccine mioi lak ani hena kapkadori ba asida Manipur gi oina mioi lising ni phuma thorom da hana kapkare COVID-19 gi vaccine kapkadori ba mioi sing adudi haujik mayok nariba pandemic asik mayok ta front line da thabak toraba amadi social welfare gi mioi sing ni aire COVID-19 ki vaccine kapkadori ba mioi sing gi masing na sing bagi lising haujik sembagi thabak kan da chathari Masida lainga ki hospital da healthcare worker oiba mioi chama kuntrani ban amade private hospital sigi healthcare worker sama sukna nipan gi maming matha sing upload tawbagi thabak chathari aire mangna makhata na phongdoki bada state asida haujik cold chain point sam kuntaru rom leire Manipur da mobile app EBIMC naduna state level amade district level gi monitor kan tawri home isolation asisu haujik kan khalalle State Mission Director National Health Mission bo Chief Leader oina khalle mental health line dagi phone tawraga home isolation da leiba anaba singda hidak langthak pibaga loina na public call number
108 ta phone tawruk tuna kanagumba sina pungni wakal gi awaba amasu anaba sing pau phaunai haike National Highway number 2 gi Mau Gate amati National Highway number 37 Impal Jiribam gi gate da haukiba Mars tha dagi lambi ani asida janglakpa passenger sing thermal screening tawkiba adu India lenga ke protocol matung ina leptana chathare loinana COVID hospital sing amati non COVID health care da health care manpower piri aike COVID appropriate behavior ngakba asina laichat laina laichat asida gi ngakthok pangamgadori bane laina laichat lakshan na bahona badam yang gi mateng sangle Ukrul district tamiyam na face mask sin nabadagi COVID positive oibagi sangyam na hantaragle. Housing satariba zero surveillance asinasu. Ukrul district asi COVID-19 ki case hantaragle ay bakang bangamle. Aduba zero surveillance ki thabak asidi adum leptana satari aike. Manipur da housing miyam na face mask upa hengkalagle. Saliba December tha asida COVID-19 positive oibagi sang tamna hantaragle. Laina asigi virus asi thingbangam driba phawbadi face mask upa asi yamna maruk oi. Masina lokuba amadi wangam gada COVID virus asi tingle loinana COVID ki virus amaba miyoi amadagi amada sandok ande ningtham tha sanglakpa loinana miyam tinba mafam da face mask upa asi yamna maru oire aike Thourang madu da health services ki director K Rajo Manipur police ki inspector general of police Elangbam Priyo Kumar amadi RIMS Jenems ki mihut amamam su sarugya ke Kakchin community health center awat pada pik thalle operation theater function toudre ambulance Leitaba Chahi manga sure Manipur Sarkar na mapang phaba revenue district ama oire haina laukthokraba Kakching district asi housing awat pana pik thalle district asi ki miyam ki amata ngariba analaying oiriba Kakching eco park ta leiriba community health center asi awat pana pik thalle masina maram oiduna miyamna analaying ki khudong chaba phangdabagi awaba mayoknare pausi asina phangba paugi matung inadi Indian Public Health Service ki guideline gi matung ina CIC amada laifam thokba doctor nurse amadi staff masing chuna laitre Housing CIC asida specialist Dr. Ani Habadi Gynecology amadi Sergeant Ani General Duty Officer ahum amadi ayuski Dr. ahum khaktana analaying thabak tawduna leire CIC asida nurse taraga taruk leigedabada taraga nithui khaktamak leire Pau asina hai CIC asi operation theater function tawba yadana leire masigi mathakte x-ray machine thamlabasu mari leinaba power line singba ningthi nuaina sembidabadagi function tawba yadaduna x-ray loba yadana leire Yamna Nungai Tribadi CIC asida housing pauba Manipur Sarkarna ambulance ama pauba thambidre ambulance Leitaba Chahi mangarom phare hospital asigi maikadagi chief medical officer Kaksingi Khuthangda kair khanna reminder thaduna ambulance thambinana haibada thabak oina pangthoktana leire ambulance Leitaba asina khudaki oiba asok apan ke yaurukba loinana CIC asidagi imphal tana pugadaba anaba ke punabagi khudong chaba adu phangdre Pawasina CIC asida posting taba doctor nurse amadi atay staff singi staff quarter housing pawba sarkar sembidre maduna doctor amasung mari lena nurse staff singna posting mafam da laidun district asida ana ek jarko matam chana laying bagi khudong chaba adu phangandre haire dakalamorom da Angang Khudingmak Mama-Mapa khainarabasu animakka Leiminnabagi Hak Lei Allahabad High Court Yamna historic oiba order amada Allahabad High Court na Angang Khudingmak karigamba Mama-Mapa ani Leiminnabagi Angang sing asigi di Mama-Mapa na makui sangsar oijaba maramna animakka Leiminnabagi Hak Lei haina order takre mataki order asi minaksi ko Nupi amana mahaki mapuroi bana sahi mari dangari pamachano pabot namduna laukibagi mayukta tharakba petition amada high court asigi justice JJ Manina takibane petitioner asigi matung ina mahak amasung mahaki mapuroi bana Ram Narayan ga lising ani taramari gi April kunda lohong ki adubo aunput ki matangda magi mapuroi bana ot leibadage mahaki masano pagaloina mapamda magi manakta laike Madugi matung sok lising ani taramapan gi April tarukta Nupa asina mahaki masano babo namduna laukibani haire Angang asigi mapana haibagi matung ina mahak laumini amasung sahi amada lupa laka magalising yang kaigi income lake ado ba mahaki Nupi di sentok lambi oiba yaba source amada laidabana angang asi mahaka Leiminnapam thoki aina pughalake Court na nakal animakki watara pa matung Nupi asi education da postgraduate oiba amade laik lasu ahiba mapadagi exam na henbana mamaga Leiminnabana angang asi hena phagane haike Angang ama pujok pa haibase senthok lambi khakta de yengba yade laik laisu amadi bangon da piriba moren training na singbasu yengbi ba darkar oi haike atupo angang asigi mapa oiriba Ram Narayan da tha kudingi anisuba amadi marisoba na waising nabit kudingi unabagi ayaba pinaraba mama asida direction pege aruba da content sing asigi maru iba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbi riba punamak pathagachari loinana channel asina dom da kanarabadi subscribe like and share tawba kauli gadu punamak po amukana thakachari